48 hours total shutdown called by 13 groups underway. No unwanted incident has occurred yet. All the shops and markets found down shuttered. Schools and colleges also closed today. Vehicles are plying on the road very thin. Here is a report from out of reporters Sana Himam and Bishorjit Oina. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯥꯒꯥꯃꯄꯥꯜ ꯔꯤꯝꯁ ꯔꯣꯗꯅꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯏꯪ 2019 ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨ ꯃꯃꯥꯡꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯤ ꯐꯥꯕ ꯃꯤ ꯍꯥꯠꯄ ꯌꯨꯝ ꯃꯩ ꯊꯥꯕ ꯀꯌꯥ ꯑꯃ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯍꯥꯟ ꯅꯨꯃꯤꯠ 4-5ꯅꯤ ꯑꯁꯤꯗ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯖꯤꯔꯤꯕꯥꯝꯗ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤꯕꯥꯝꯗꯁꯨ ꯑꯉꯥꯡ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ 3 ꯂꯣꯏꯅꯅ ꯐꯥꯖꯤꯟꯈꯤꯕ ꯑꯃꯗꯤ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 5 ꯑꯃꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯉꯔꯥꯡ ꯑꯩꯈꯣꯏ ꯂꯨꯞ 18ꯅ ꯉꯔꯥꯡ ꯈꯨꯗꯛꯇꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯁꯠꯗꯥꯎꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯩ ꯏꯁꯤꯡ ꯃꯦꯗꯤꯌꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯊꯨ ꯑꯀꯥꯏꯒꯤ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯑꯣꯏꯕꯗꯤ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯡꯗꯤ ꯑꯗꯨꯃꯛ ꯊꯣꯡ ꯂꯣꯟꯅꯔꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯔꯕꯁꯨ ꯂꯝꯕꯤꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯆꯥꯡꯗꯤ ꯑꯗꯨꯃꯛ ꯍꯦꯜꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯏꯃꯥꯁꯤꯡ ꯊꯦꯡꯅꯖꯕꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯂꯧꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯅꯤꯡꯉꯤ ꯃꯤ ꯑꯗꯤꯛ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯃꯥꯡꯉꯤꯕꯅꯤ ꯑꯗ ꯃꯤꯑꯣꯏ 2 ꯑꯃꯅ ꯍꯤꯡꯅ ꯃꯩ ꯊꯥꯕꯤꯗꯨꯅ ꯍꯥꯠꯂꯤꯕꯅꯤ ꯑꯃꯅ ꯑꯗꯤꯛ ꯀꯩꯅꯣ ꯑꯃꯨꯛ ꯑꯉꯥꯡ ꯑꯃꯗꯤ ꯕꯣꯔꯥ ꯌꯣꯝꯕ ꯊꯥꯗꯔꯦ ꯁꯨꯝ ꯍꯥꯏ ꯀꯌꯥꯝ ꯆꯨꯝꯕ ꯄꯥꯎꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯁꯤꯒꯤ ꯕꯟ ꯑꯁꯤꯅ ꯀꯥꯟꯅꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯋꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯁꯤ ꯎꯠꯂꯤ ꯑꯗꯨꯕꯨ ꯇꯥꯒꯗꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯣꯏꯔꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯣꯏꯔꯣ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯣꯏꯔꯣ ꯑꯃꯅ ꯑꯣꯏꯔꯣ ꯑꯃꯤꯠ ꯁꯥꯍꯅꯕꯨ ꯑꯣꯏꯔꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯕꯨ ꯑꯣꯏꯔꯣ ꯇꯥꯒꯗꯕ ꯃꯣꯏꯅ ꯇꯥꯗꯦ ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯃꯣꯏꯅ ꯇꯧꯒꯗꯕꯅꯤ ꯃꯣꯏꯅ ꯊꯤꯗꯦ ꯈꯣꯠꯇꯦ ꯀꯥꯟꯅꯗꯕ ꯍꯥꯏꯕꯨ ꯑꯗꯨꯅꯤ ꯀꯥꯟꯅꯕ ꯍꯥꯏꯕꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯐꯣꯡꯗꯣꯛꯄꯩ ꯋꯥꯅꯤ ꯄꯥꯕ꯭ꯂꯤꯛꯇꯗꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯇꯗꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯌꯥꯝꯅ ꯄꯣꯔ ꯑꯣꯏꯍꯜꯂꯤ ꯍꯦꯟꯖꯤꯟꯅ ꯄꯣꯔ ꯑꯣꯏ ꯄꯥꯔ ꯀꯦꯄꯤꯇꯥ ꯏꯟꯀꯝꯁꯨ ꯌꯥꯝꯅ ꯅꯦꯝꯕ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯑꯕꯅꯤna ꯕꯟꯒꯤ ꯂꯩꯕꯥꯛ ꯕꯟꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯇꯞꯇꯥ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯁꯝꯅ 이제라가 마산이 이제라가 마산 삭전이거든. 아들나 딱불이 아이코리 이코노미케리 후지수가 이코노미케리 양백와로 해. 하나저기 하나 par capita income ची very poor ने 7 rupees को कोई दे बनी अदो खरा फकलागा दरा है न खले तो मरु है अकोजी मणिपुर सिदा तौरेबा मऊ जी करिनो है बिदा नसी ngरang दगी नत्ते है अदुबु लेबाकी सिचुएशन ने हदना लाइबो सिगी कोइदनी तौदबे यादी हाइबगी कोइना साउदाउ लौथुपा हाइबसे कसुपति काइदी इरेबाकी दमतनी लौथुकदबने अदुबु मरम अमा साना नुमित अमा नाइना डेट अमा पीरेगा कोइना खोंजंगदि चंगजन बिनाबने हेना फगदा हाइबसे कोइगी वाखन बदुबु तौरिबा पल्लसिनदी लेबाकी ओइदिबा ड्यूटी कोइ सरकार सेंबिरिबा सिंजिना बंसिमा तौरे हाइदना कोइगी अनिंगबा पाबा पुनमक थुंगनगनी हाइबो वरगदी बंजि ngasiदगी वा नतना था चुप्पा सुजिमा लोइदिबो अखोइना चंगजनगिबे याइबा अदुबु सरकारदि मनादा हाकोदबो नति तौबदबो माना मनादा हाकोदबो नति हादना अखोइना बन तौदबे यादि हाइबगी वासु लेति लाइबा हुजितिकी लमलमदा तारिबा मयाम सिगी ओइना अखोइना सिदा खदेन कादना पोसै योंदना सूदन नोंदना कोई चादबे यादि हाइदना थोलागदी मयांगी सपोर्ट हाइबदो अखोइ सरुक याउद्रब्रा हाइगिद्रा हाइबगी अखोइना लाइबा पोसिदसु कोइजु सरुक याजबने ꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯠꯁꯨ ꯃꯌꯥꯝꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏ ꯕꯟ ꯀꯔꯐ꯭ꯌꯨ ꯑꯃꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯂꯥꯎꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤꯕꯨ
saruk yaminasi amadi apunbagi oiba firep ama lawminaraba matungda koi lengakta kari wafam taksin bayabage amadi koi governor dasu governor lady benina governor dasu kari wafam hairaga koi awaba tari basing asibu kandina ba amadi thoke bairang asi lotion bina bagi damakta koi taksin si bannataba atopa pambai sizinaraga koi Manipur asi kansi haiba wafam dani akoi nyamna phongdok pirakpado amadi masigi bansina total shutdown asina akoi mioibagi punsida aduki matik awaba misu oihalibani akoi nongmagi talaga suraga chajariba mioisingdadi nongma khaktang ban tawgibada mokogi amangbadu oigi tawribani amadi kaithelda port yoliba manamasing yoliba haira yoliba singdasu nongmagi yolhodabada adumak patuna mokoi sel du manga doribani amadi senmit longi lamda aduki matik sokchili haibasini miyamda thaninglibadi maramadana akoi bangi mahutta ban tawba singi mahutta chatok chasin thingbagi mahutta koi atopa pambai ama sizinaraga tha ama oirabasu tha taruk taret oirabasu miyamna changsingraba khongdang adu punna lepinaraga changsinminasi haiba wafam aduni amadi koi mamang da tawkhiba curfew ban total shutdown da chatnariba gari gi chatok chasin gi chang dagi adumak ngasi tawriba lup tara humdoina kaukiba total shutdown numidang waram pung taruk foba kauiba total shutdown asida chaliba gari gi masing asi adumak yamna chattraga su khara makhai adumak chali duna miyam punna gyan taminasi akoi manipur si punna khonggang changsilaga apun mege firep leminaraga punna khonggang changsinminasi aiba wafam ani thamlaklibasi hiramasi gi matangda video journalist bisojit onam galone na paudam jaribi sana hemam elite news Imphal